Hello, good morning mayam punamagpu ay channel sita taram nokchari mayam asise nongala kaina tum hogalakpada ko ai khiki je hangdo ka hekta ai somna kan gi labu sire hekta ai jenge ba ko kaina hi tum hogalakpada khoi asangba pod yeng ba se jamna mitta phayen haina drane adu dugi ai daily tum hogalaga ai labulom gi lau adagi di upambi gi mana masing si jam yenge ba ko aduga iduga aina ngasise adu jengi malaktuga urok ama laiye ba ko urok achobo urok to asi urok se khosigadi urok haimi topa mafam dadi kari haina haina bano khangde ado ma se nga chaba lai ne ba ko hi labukta nga mayam nga macha macha mayam leidana adu chaba lai ne ba ado matam kuire bagi tungda isu si urok se uri ne ba ko ai se jengna sum leire mayam du su jeng halake oi nang na hamala mala ba jenge law ne Kaigino. Ngasai hanuba man do na hamala ba jenge law mi ne na hanuba male na comment sa mayam haira ko to Ai mo jore ba isu. Hamala ba jenge he sa kaya Mo ba tagi kusuk ya. sa mai ta thole ngani pa je do na ngai nang kaya hanuba sana le di kai kino Kai tong ni be ba pun chi hanu ba jela min hanu ba tu sum lai be ta brin nan tra. do shu nang sem sara kana ha di kotha da na tolan gi lawa dang bo do ai samje kotha da na semje ga le jari da ni Ni ha ma permanen no na tang to re jawruk tre ma sam je kotha na basu lai ra ku jan na basu lai ra ru ye. Zadre ngang to re dai re kang to re man ma kan di ge kai nom da lai to re. do di do tai da ba ni na ha ba da do na ha ngi kai tai di no ha ba ni da Ase min ha man ra. ha le phajabna loira ai bau da tallu ra bani na hanuba mala ba Ba. गजब बेइज्जती है No ai sibo. Ai. Ai gi cái nó sân tay nó bắt color sẽ scan hình bây giờ thế sắp ta đi tay ta phải nó ra aduni na ha tong na ha man man na dei wa hanuba blade no sẽ ha blade sẽ picket nó tham mà ini mà chúng cái đó thuộc ba sẽ thuộc ba mayam khoi da se na han comment ta mina ai ga khoi da ga ha bi ja ba du ga comment ta jam hai re mina ibai se hanoi re te je hanam isale hana ado khoi da gi ma kok se mai masam je ne kaino tawi ba pok se sam khuding mak po oi khre ha ba ta re samam bo mo yaw dre adu du na amu ba si tai na yang na ngawrok kani ba se hi budi jam na hanoi jadri ba du ga masam sina jam jang na hanoi ba adu du na ma se hai ta di kana na tai du am bo do za sẽ mà nina oi ma za ma hapani za hori sin white ba aya za hori sin men jalani okay lagi payment sana padana za hap salani oi ma dai di puja pan da palar sangani sas skin jagra chingok chin tawrani ah thale skin ja fat ba haigat kani amu ah shon gi skin ja shon ching jangani shon gi skin ja shon ching jangani mai skin len hok len jin tawdra sendok chin jin do na te da oh Kogi sum nang sida chingdok chingin akwai chingdok chingin ai dai akwai mina surgery to badi len thong len chin ya ba nang sida chingdok chingin len thong akwai chingdok chingin ai chingdok chingin ai dai akwai gi mogi tai ba nan ma molom kai dang lei tana ado molom ka dai salaga khuidara ko dong ha ka chik la hon ba adai hang jeng ba da akwai ting la hon ba do ado mai na di puja ai sita bu ting je matok dai ba puja ai sita bu akwai gi mayam tilap mi tana adai di akwai su masai gi sum youtuber mo ro binina chamut khemon na ba do ya da ba jum da phana chamut khemon na lei re sunatra adana ji mai se phana phatra su ai se min hai des anu kuman ni pa da pura hanu re he ka hai du nungai te da ko anu kuman do ngang ma li ba na ha ya na ko nang se camera da sagam reel da sagam ai na ji jengai nang wanda mi check reel jengai ni na ji pura kai no ma le ba wani da sai di kokul ma le ga hai ga ne smai ji ngu ba de ne tinku do ma na le ba wani da kana phale mi ba tinku tinku ni youtuber do Gokul tinku tinku tu jara silai masa macam ni ai sia ba na tira sam ko ba tinku sam ba dro pa sai ba fa na le tinku ma lu na ba sa ki na te sam du ki wani ne ai Jadi je ini sih nggak ada, ini memang sangat ada. Ini kan waktu itu sebelum tu, ini mai dulu, ini sih mana ni mau tu sih, ini tak perlu sih. Pasal buat point high, point berapa? I see. Yang tanam high kita ni, minggu tu wangang baik sih, yang lui. Minggu tamu itu cinglang sok baik sih, yang tidak nungai tu ni, aku berak. Lalu macam buat tu minggu tamu sok wang, tamu sok tabak tahu itu ni. Aduh nak, kau sok. nang dai ki tamu so ko tamu mayam taw ki de Aduh nak. du kaw gra ba na Aduh soi gimana? du kaw gra ba na ai tamu so ko mayam du kaw gra ba na Ayo nanti tamu sok kita tu. kaw muda Happy tak kau tu? ai na sa pa ga phak do ra ka ni do kaw muda Ay na magi tamu sok tahu tu kita sekarang high kita. Ay sih.
ꯃꯥꯁꯦ ꯍꯥꯏꯗꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯍꯧ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯦꯠꯅꯤꯡꯕ ꯁꯦꯠꯄ ꯆꯥꯅꯤꯡꯕ ꯆꯥꯕ ꯀꯩꯅꯣ ꯇꯧꯍꯧꯗꯕ ꯃꯅꯤꯡ ꯊꯨꯡꯍꯧꯗꯕ ꯑꯩꯅ ꯈꯔ ꯅꯍꯥ ꯑꯣꯏꯔꯤꯃꯤꯅ ꯃꯇꯝꯗꯨꯒ ꯉꯥꯎꯁꯟꯅꯈꯤꯕ ꯁꯦꯟ ꯊꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔꯆꯥ ꯆꯥꯗꯤꯡꯁꯦ ꯍꯥꯏꯗꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯟꯗꯕꯤꯗ ꯁꯨꯝ ꯍꯥꯏꯗꯤ ꯁꯨꯝ ꯀꯩꯗꯧꯔꯨꯅꯤ ꯅꯍꯥ ꯑꯃ ꯑꯣꯏꯕꯒꯤꯀꯣ ꯁꯨꯝ ꯈꯔ ꯁꯨꯝ ꯂꯪꯊꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯥꯎꯁꯟ ꯐꯩꯖꯟꯅꯗꯅ ꯑꯗꯣ ꯉꯥꯎꯁꯟ ꯐꯩꯖꯟꯅꯗꯅꯀꯣ ꯏꯃꯥꯟꯅꯕꯗꯒꯤꯁꯦ ꯆꯥꯎ ꯊꯃꯣꯏꯁꯤꯅ ꯌꯥꯗꯕ ꯊꯃꯣꯏꯁꯤ ꯆꯥꯎꯖꯕꯅꯤꯅꯀꯣ ꯊꯃꯣꯏ ꯆꯥꯎꯕ ꯍꯥꯏꯗꯤ ꯑꯩ ꯊꯃꯣꯏꯁꯤ ꯁꯨꯛ ꯄꯥꯛ ꯍꯦꯟꯕ ꯅꯠꯇꯕ ꯅꯠꯇ꯭ꯔꯥ ꯊꯃꯣꯏꯒꯤ ꯑꯦꯛꯁꯟꯗꯣ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯃꯣꯏꯒꯤ ꯑꯦꯛꯁꯟꯁꯤꯅ ꯆꯥꯎꯕꯅꯤꯅꯀꯣ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯗ ꯑꯩꯅꯅꯦ ꯁꯨꯃꯥꯏ ꯀꯩꯅꯣꯅꯦ ꯑꯩ ꯏꯁꯥꯃꯛ ꯌꯨ ꯊꯛꯇ꯭ꯔꯁꯨ ꯃꯩ ꯏꯃꯥꯟꯅꯕꯁꯤ ꯆꯠꯄ ꯉꯝꯄꯣꯠꯇꯦꯅꯦ ꯀꯩꯅꯣꯅꯦ ꯃꯣꯝꯄꯥꯛꯄꯤꯗꯒ ꯖꯨꯕꯒ ꯄꯨꯔꯤꯅꯦ ꯖꯨꯕꯁꯦ ꯀꯅꯥ ꯖꯨꯕꯤꯕ 이만하면 그냥 못 뽑이다가 주먹 부서림이네. ꯅꯪꯁꯦ 한데 주 모양도. 아니 대이네봐. 너기 빼면도 이 비리네봐. 너 할아버지 좀 저러고 비하 북이 말도 김 여러분들이. 아니 너 비디네 너 비디네 아नु 셀레 나마도 아नु 셀레 티현 비리. 너 비디네 거리 정은이 거기 또 거기 오늘 거리도 강더미나. 티라면에 거리 내게 아가 없을 때 꼭지 가서 판도록 바우리. 고기 방전데 브린데 판도록 바우리. 샤카를 바우리. 뭐 통하는 강학들에. 뭐 통하는 강학들 봐니나. 근데 까른가 뚜른가 온탕온진 파그다이 떠오르다 좀 파그다이 떠오르다 아이씨 내가 왜 부터 리플레이라며 좀 내가 부터 또 보고는 보는 거 처음에 온다 그러지 막 이두이베 마 너게 레이베 잡아 그래 부터 이제 나 돈이 그러디 버렸다 니 아이 그러기 뭐 이제 이나 두개니다 아이씨 마시디 좀 많이 떠오르디 이제 군치시 베라니 아이도 슈아이디니 거 이제 그게 슈아이 우르러 보내 봐 이제 이 슈아이 지가 너 그나 징글리바 ಅದು ಮಸಾಗಿ ಮನ್ಸಿಗೆ ಬೀವಿ ಅದನ್ನ ಹೆಂಗೆ ಲೂಡೆ ತಗೊಳ್ಸಿ ಖಂಡಿತ ꯃꯌꯥꯝ ꯈꯪꯉꯕ ꯁꯤꯁꯦ ꯑꯩꯈꯣꯏꯗꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯥꯁꯜꯂꯨ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯃꯥꯏ ꯄꯨꯟꯁꯤꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯒ ꯂꯩ ꯅꯨꯡꯉꯥꯏꯅꯁꯨ ꯑꯗꯨꯝ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯋꯥꯕ ꯂꯩꯇꯦ ꯃꯥꯒꯤ ꯂꯥꯏꯐꯇ ꯑꯋꯥꯕ ꯂꯩꯇꯦ ꯍꯥꯟꯅ ꯅꯨꯡꯉꯥꯏꯕꯗꯨꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯃꯑꯣꯡ ꯑꯃꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯥ ꯑꯩꯈꯣꯏꯕꯥꯅꯤ ꯒꯞ ꯊꯤꯟꯗꯅ ꯑꯩꯈꯣꯏ ꯗꯥꯗꯒꯤ ꯑꯩꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯔꯤ ꯏꯟꯇꯔꯚꯤꯌꯨ ꯃꯆꯥ ꯃꯥꯒꯤ ꯁꯛ ꯐꯖꯔꯛꯄꯒꯤ ꯔꯥꯖꯁꯦ ꯀꯔꯤꯅꯣ ꯅꯍꯥ ꯑꯣꯏꯔꯛꯄꯒꯤ ꯗꯥꯅꯒꯤ ꯅꯍꯥ ꯑꯣꯏꯔꯛꯄꯒꯤ ꯔꯥꯖꯁꯦ ꯀꯔꯤꯅꯣ ꯑꯩꯁꯦ ꯌꯥꯝ ꯑꯍꯟ ꯑꯣꯏꯁꯜꯂꯨꯔꯦꯕꯀꯣ ꯌꯥꯝ ꯑꯍꯟ ꯑꯣꯏꯁꯜꯂꯨꯔꯦ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯌꯥꯝ ꯑꯍꯟ ꯑꯣꯏꯁꯤꯟꯈꯤꯕ ꯑꯣꯏꯅ ꯇꯧꯕ ꯑꯁꯦ ꯀꯩꯗꯧꯕꯩꯅꯣ ꯍꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁꯟ ꯄꯋꯔ ꯍꯥꯏꯕ ꯀꯩꯅꯣ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯨꯠꯁꯦꯝꯒꯤ ꯍꯥꯏꯇꯥꯔꯦ ꯈꯨꯠꯁꯦꯝꯒꯤꯅꯦ ꯃꯍꯧꯁꯥꯒꯤ ꯍꯥꯏꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯑꯃ ꯊꯣꯛꯄꯗꯣ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯦꯛꯇ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯁꯨꯃꯥꯡꯒ ꯂꯪꯇ꯭ꯔꯤꯛ ꯀꯩꯅꯣ ꯂꯪꯉꯤꯁꯦ ꯍꯥꯏꯅ 100 ꯕꯥꯠ ꯍꯦꯂꯣꯖꯤꯟ ꯂꯥꯏꯠ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯄꯨꯡꯉꯥꯟ ꯃꯥꯁꯦ ꯉꯥꯟꯕ ꯅꯠꯇꯦ ꯁꯥꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯗꯨꯅ ꯆꯥꯛꯊꯦꯛꯄꯗꯒꯤꯀꯣ ꯑꯩꯁꯦ ꯅꯍꯥꯟ ꯑꯩ ꯈꯨꯠꯁꯦ ꯊꯤ ꯐꯪꯗꯕ ꯋꯥꯅꯤ ꯑꯩ ꯈꯨꯠ ꯇꯠꯈ꯭ꯔꯕꯁꯤꯅꯤ ꯈꯜꯂꯤꯁꯦ ꯁꯤ ꯂꯩꯔꯝꯃꯦ ꯑꯩ ꯇꯠꯈ꯭ꯔ ꯃꯥꯜꯂꯤ ꯑꯩ ꯈꯜꯂꯤꯁꯦ ꯈꯪꯕ꯭ꯔꯥ ꯅꯍꯥꯟꯒꯤ ꯅꯨꯡꯁꯥꯗꯨꯒ ꯑꯩꯅ ꯁꯟꯒꯤ ꯇꯠꯈ꯭ꯔꯦ ꯈꯜꯂꯨꯔꯕ ꯑꯩꯅ ꯁꯟꯒꯤ ꯀꯩꯀꯥ ꯁꯨꯝ ꯂꯩꯗꯅ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯋꯤꯗꯅꯀꯣ ꯂꯐꯨ ꯄꯤꯖꯕ ꯆꯥꯗꯅ ꯈꯣꯠꯇꯅ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯐꯨꯔꯤꯠ ꯂꯤꯠꯇꯕꯒꯤ ꯍꯦꯕꯤꯠ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯑꯩꯁꯨ ꯑꯐꯥꯎ ꯐꯨꯔꯤꯠ ꯂꯤꯠꯂꯨꯗ꯭ꯔꯦ ꯑꯗꯨ ꯍꯦꯛꯇ ꯉꯥꯟꯕꯗꯤ ꯆꯪꯉ ꯏꯃꯨꯡ ꯆꯪꯉꯝꯕ ꯀꯩꯅꯣ ꯆꯠꯄꯁꯦ ꯑꯩ ꯈꯨꯠ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯤꯅꯤ ꯑꯩ ꯈꯜꯂꯤꯁꯦ ꯑꯩ ꯈꯨꯠ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯨꯠ ꯄꯥꯡꯈ꯭ꯔꯦ ꯑꯩ ꯈꯨꯠ ꯄꯥꯡꯈ꯭ꯔ ꯇꯠꯈ꯭ꯔ ꯃꯥꯜꯂꯦ ꯁꯤꯗ ꯄꯥꯏ ꯌꯥꯎꯏ ꯅꯥꯏ ꯄꯥꯏ ꯂꯥꯛꯄꯅꯦꯕ ꯌꯥꯎꯔꯦ ꯑꯩ ꯁꯤꯅ ꯑꯃꯨꯛ ꯁꯣꯟ ꯌꯦꯡꯉꯦ ꯌꯥꯎꯏ ꯑꯅꯤꯃꯛꯇꯤ ꯌꯥꯎꯏ ꯑꯩꯅ ꯃꯗꯨꯒ ꯑꯗꯩ ꯀꯔꯤ ꯈꯜꯂꯛꯈꯤ ꯑꯩꯅ ꯃꯁꯤꯒꯤ ꯁꯟ ꯄꯋꯔꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯑꯗ ꯃꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯃꯣꯏꯒꯤ ꯁꯟꯁꯀ꯭ꯔꯤꯟ ꯀꯩꯀꯩꯅꯣ ꯄꯪꯇꯩ ꯇꯩꯁꯜꯂꯤꯗꯅ ꯑꯩ ꯈꯜꯂꯤ ꯂꯩꯕꯥꯛ ꯑꯣꯏꯅ ꯇꯩꯁꯜꯂꯁꯤꯔ ꯁꯤꯅꯤ ꯐꯣꯂꯤ ꯄꯨꯔꯥ ꯍꯩꯔꯁꯤꯔ ꯈꯜꯂꯨꯔꯝꯃꯤ ꯆꯕꯥꯛ ꯁꯨꯝ ꯊꯥꯅ ꯊꯣꯝꯃꯁꯤꯔ ꯁꯤꯅꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯗꯧꯅꯤ ꯉꯥꯏꯍꯥꯛ ꯏꯆꯥꯅ ꯏꯆꯥ ꯅꯨꯄꯥꯅ ꯄꯄꯥ ꯚꯦꯟ ꯚꯔꯥ ꯄꯄꯥ ꯇ꯭ꯌꯨꯁꯟ ꯐꯤ ꯄꯄꯥ ꯁ꯭ꯀꯨꯜ ꯐꯤ ꯄꯄꯥ ꯑꯗꯨꯒꯤ ꯒꯥꯏꯗ ꯕꯨꯛ ꯑꯩ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯤ ꯁꯟꯁꯀ꯭ꯔꯤꯟ ꯃꯌꯥꯝꯅ ꯍꯦꯛꯇ ꯀꯣꯛꯁꯤꯗ ꯊꯦꯡꯉ ꯇꯧꯁꯤꯜꯂꯛꯄꯗ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯂꯣꯏꯔꯦ ꯁꯝ ꯍꯥꯠꯀꯅꯤ ꯈꯪꯗ꯭ꯔꯦ ꯁꯝ ꯇꯩꯅꯤ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯆꯥꯔꯤꯕ ꯀꯔꯤ ꯊꯛꯏꯕ ꯈꯪꯗꯦ ꯆꯥꯛ ꯍꯨꯏꯁꯤꯁꯨ ꯋꯥꯈꯜ ꯆꯥꯡ ꯅꯤꯄꯥꯜꯅꯤ ꯈꯜꯂ ꯍꯨꯏꯁꯦ ꯁꯤꯗꯒꯤꯅ ꯁ꯭ꯋꯥꯏ ꯌꯧꯔꯛꯄꯁꯦ ꯁꯤꯗꯒꯤ ꯆꯥꯛꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯁ꯭ꯋꯥꯏ ꯌꯧꯔꯛꯄꯁꯤꯒꯅꯦ ꯏꯆꯥꯒꯤ ꯐꯤ ꯏꯆꯥꯅꯨꯄꯤꯒꯤ ꯐꯤ ꯏꯇꯨꯒꯤ ꯐꯤꯔꯣꯟ ꯏꯆꯥꯒꯤ ꯐꯤꯔꯣꯟ ꯑꯗꯨꯒ ꯀꯣꯛꯂꯒ ꯁꯥꯏꯔꯛꯄꯗꯣ ꯒꯨꯠ ꯂꯧꯈꯤꯕ ꯈꯪꯍꯧꯗꯦꯕ ꯑꯩꯁꯦ ꯑꯗꯨꯅ ꯍꯛꯆꯥꯡꯁꯦ ꯍꯟꯗꯛ ꯁꯣꯛꯆꯟꯕꯅꯤ ꯅꯁꯥꯗꯤ ꯁꯣꯛꯇꯦ ꯏꯕꯨꯡꯉꯣ ꯅꯁꯛ ꯊꯤꯖꯤꯟꯕꯒꯤ ꯋꯥꯔꯤꯗꯅꯤ ꯍꯛꯆꯥꯡ ꯈꯪꯗꯦ ꯄꯨꯛꯇꯤ ꯁꯣꯛꯇꯦ ꯄꯨꯛꯇꯤ ꯍꯥꯟꯅ ꯐꯤꯕꯝꯗ ꯁꯨꯝ ꯂꯩ ꯑꯩꯅ ꯁꯣꯛꯅꯤꯡꯉꯤꯁꯦ ꯄꯨꯛꯁꯤꯅꯦꯕ ꯑꯩꯅ ꯁꯣꯛꯅꯤꯡꯉꯤꯁꯦ ꯁꯣꯛꯑꯗꯤ ꯄꯨꯝꯅꯃꯛ ꯀꯪꯁꯤꯟ ꯇꯥꯔꯗꯤ ꯄꯨꯛꯁꯤꯁꯨ ꯀꯪꯁꯤꯜꯂꯣꯁꯤꯅꯦꯕ ꯁꯣꯛꯀꯗꯕ ꯃꯥꯁꯦ ꯁꯣꯛꯇꯦꯕ ꯁꯨꯝ ꯍꯦꯛꯇ ꯍꯥꯏꯒꯠꯅ ꯁꯨꯝ ꯂꯩꯌꯦ ꯄꯨꯛꯁꯦ ꯇꯟꯕ ꯑꯃ ꯌꯥꯎꯔꯦ ꯆꯥꯛꯁꯦ ꯑꯩ ꯀꯩꯅꯣ 40% ꯂꯤꯊꯔ ꯆꯥꯔꯕꯅꯦꯕ ꯍꯧꯖꯤꯛ ꯑꯩꯁꯦ ꯅꯍꯥꯟꯒꯤ ꯆꯥꯕꯗꯒꯤ 40% ꯑꯗꯨꯅꯔꯣ 40% ꯂꯤꯊꯕꯗꯨꯅꯔꯣ ꯅꯪꯅ ꯅꯃꯤꯟꯅ ꯃꯥꯏꯗꯣ ꯂꯪꯂꯪꯒꯤ ꯃꯤ ꯆꯥꯂꯨꯡ ꯈꯣꯏꯖꯤꯡ ꯆꯦꯡꯉꯤꯗꯣ ꯑꯗꯨꯗꯤ ꯑꯩꯅ ꯆꯥꯛ ꯊꯤꯕ ꯃꯇꯝꯗ ꯑꯩꯁꯦ ꯀꯩꯗꯧꯔꯤ ꯅꯣꯏꯁꯦ ꯍꯟꯗꯛ ꯅꯣꯏ ꯑꯍꯨꯝꯗꯤ ꯆꯥꯛ ꯌꯥꯝ ꯂꯦꯝꯍꯜꯂꯦꯕ ꯑꯩꯅ ꯍꯩꯁ ꯃꯣꯏꯁꯦ ꯌꯥꯝ ꯂꯦꯝꯍꯟꯅꯕꯅꯤ ꯍꯥꯏꯅ ꯑꯗꯩꯗꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯛꯇꯅ ꯑꯗꯩꯗꯤ ꯑꯩꯒꯤ ꯆꯥꯛꯁꯦ ꯂꯤꯛꯅ ꯊꯤꯕꯅꯦꯕ ꯑꯗꯣ ꯂꯤꯛꯅ ꯊꯤꯔꯨꯔꯒ ꯉꯁꯥꯏꯒꯤ ꯃꯣꯏꯁꯦ ꯌꯥꯝ ꯂꯦꯝꯍꯟꯅꯕꯅꯦꯅ ꯑꯩꯁꯨ ꯂꯤꯛꯅ ꯊꯤꯔꯨꯕ ꯑꯗꯨꯗ ꯂꯥꯁꯇꯗꯤ ꯅꯣꯏ ꯑꯍꯨꯝꯅꯁꯨ ꯂꯣꯏ ꯆꯥꯊꯣꯛꯈꯤꯕꯁꯨ ꯃꯇꯥꯡ ꯑꯃ ꯌꯥꯎꯋꯦꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯂꯧꯕꯁꯨ ꯏꯀꯥꯏꯒꯨꯝ ꯇꯧ ꯑꯗꯩꯗꯤ ꯏꯀꯥꯏꯅ ꯈꯣꯇꯣꯅꯤꯅꯦ ꯏꯕꯦꯝꯃ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯂꯣꯏꯁꯜꯂꯣ ꯒꯞ
ꯋꯥꯒꯞ ꯂꯣꯏꯁꯜꯂꯣ ꯈꯣꯏꯗꯥꯏ ꯒꯞꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯔꯣꯏ 이메 짝다 그노 떠올시 짝 사이 노래 그냥 또 비로스 ꯑꯣꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛꯅꯦ ꯑꯩꯒꯤ ꯌꯨꯝꯁꯦ ꯄꯨꯡ ꯆꯈꯥꯏꯗꯅ ꯂꯩꯔꯦꯕꯀꯣ ꯆꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯐꯤ ꯈꯔ ꯕ꯭ꯂꯥꯎꯁ ꯑꯩꯅ ꯅꯍꯥꯟ ꯕ꯭ꯂꯥꯎꯁ ꯑꯍꯨꯝ ꯈꯛ ꯑꯩꯅ ꯆꯨꯝꯀꯤ ꯏꯁꯇꯣꯟ ꯍꯥꯞꯄꯒꯤ ꯑꯩꯅ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯕ꯭ꯂꯥꯎꯁꯇꯣ ꯉꯁꯤꯁꯦ ꯄꯤꯈꯤꯗꯣꯏꯅꯦꯕꯀꯣ ꯄꯤꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤ ꯕ꯭ꯂꯥꯎꯁꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯒꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯅꯝꯃ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯥꯏ ꯃꯆꯦꯒꯤꯅꯦꯕ ꯃꯥꯏ ꯃꯆꯦꯒꯤ ꯑꯅꯤꯈꯛꯀ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯅꯨꯄꯤꯗꯨꯒ ꯀꯣ ꯑꯗꯨꯗꯨꯒꯤ ꯑꯃꯈꯛꯀ ꯇꯧꯔꯒ ꯇꯨꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯄꯤꯈꯤꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯃꯣꯏꯁꯨ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯌꯦꯕ ꯑꯗꯨꯗꯨꯒꯤ ꯏꯅꯝꯃꯅ ꯆꯔꯧꯋꯣꯛꯇ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯇꯧꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯃꯥ ꯆꯠꯀꯅꯦꯕ ꯒꯨꯋꯥꯍꯥꯇꯤꯗ ꯉꯁꯤꯁꯦ ꯑꯗꯨꯒꯤ ꯆꯠꯄꯒꯤ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯆꯥꯡꯅ ꯂꯣꯏꯁꯟꯅꯕꯒꯤ ꯍꯣꯠꯅꯔꯛꯄꯗꯅꯦ ꯏꯃꯨꯡꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ ꯉꯁꯤꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯐꯤ ꯑꯃ ꯇꯨꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯂꯣꯏꯗꯦꯕꯀꯣ ꯇꯨꯔꯒ ꯑꯃꯨꯛ ꯀꯛꯀꯅꯤ ꯑꯃꯨꯛ ꯇꯨꯅꯤ ꯑꯗꯩ ꯏꯁꯇꯣꯟ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯐꯤꯠꯇꯤꯡꯁ ꯇꯧꯔꯛꯀꯅꯤ ꯑꯁꯣꯏꯕ ꯈꯣꯠꯄ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯧꯗꯅ ꯂꯣꯏꯅ ꯍꯧꯖꯤꯛꯇ ꯑꯩ ꯂꯣꯏꯔꯛꯏ ꯑꯗꯣ ꯏꯁꯇꯤ ꯆꯥꯗ꯭ꯔꯦꯕꯀꯣ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄꯒꯤ ꯐꯤꯅꯤꯁꯤꯡ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛ ꯏꯁꯇꯤ ꯆꯥꯏꯕꯀꯣ ꯃꯔꯛꯇꯁꯨ ꯑꯃꯨꯛ ꯏꯁꯇꯤ ꯆꯥꯏ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗꯁꯨ ꯑꯃꯨꯛ ꯆꯥꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯒꯤ ꯏꯁꯇꯤꯗ ꯆꯥꯕ ꯂꯣꯏꯗꯤ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯊꯕꯛꯇꯣ ꯂꯣꯏꯅ ꯂꯣꯏꯔꯛꯑꯒꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯀꯨꯏꯔꯦꯕꯀꯣ ꯆꯠꯈꯤꯕ ꯑꯗꯒꯤꯗꯤ ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯐꯤꯁꯤ ꯕ꯭ꯂꯥꯎꯁꯁꯤꯡꯗꯣ ꯂꯣꯏꯔꯕ ꯃꯇꯨꯡꯒꯤ ꯐꯤꯕꯝꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯃꯌꯥꯝꯗꯁꯨ ꯑꯩ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯃꯥꯒꯤ ꯁꯥꯏꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯑꯣꯔꯗर ꯇꯧꯕꯤꯔꯛꯄ ꯌꯥꯅꯤ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯕ꯭ꯂꯥꯎꯁꯀꯤ ꯗꯤꯖꯥꯏꯟꯁꯨ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯗꯥꯅ ꯃꯥ ꯑꯉꯧꯕꯅꯦ ꯉꯁꯤꯁꯦ ꯆꯥꯛꯇꯤ ꯊꯣꯡꯉ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯌꯦꯟꯁꯥꯡꯁꯦ ꯊꯣꯡꯐꯝ ꯈꯪꯗꯅꯀꯣ ꯑꯉꯧꯕ ꯑꯣꯏꯅ ꯉꯧꯔꯁꯦꯅ ꯑꯩꯅ ꯑꯂꯨꯒ ꯀꯥꯔꯣꯟꯒ ꯑꯗꯒꯤꯗꯤ ꯁꯤ ꯍꯩꯖꯥꯡ ꯆꯥꯕꯤ ꯀꯩꯅꯣꯗꯣ ꯀꯩ ꯂꯐꯣꯏꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯁꯣꯌꯥꯕꯤꯟ ꯈꯔꯒ ꯇꯧꯔꯒ ꯑꯁꯤꯁꯦ ꯉꯧꯁꯜꯂꯅꯦꯕ ꯑꯗꯨꯒ ꯑꯁꯤꯒ ꯑꯣꯏꯅ ꯉꯁꯤꯒꯤ ꯂꯟꯁꯁꯦ ꯉꯁꯤ ꯑꯁꯤꯁꯦ ꯆꯥꯔꯅꯤ ꯑꯗꯒꯤꯗꯤ ꯑꯆꯥꯔꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃꯨꯛ ꯇꯧꯅ ꯈꯣꯠꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯆꯥꯔꯅꯤ ꯑꯗꯣ ꯅꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯗꯥꯅ ꯆꯤꯛꯀꯟ ꯆꯥꯁꯦ ꯍꯥꯏꯌꯦ ꯅꯍꯥꯟꯅ ꯀꯩ ꯆꯤꯛꯀꯟ ꯆꯥꯁꯦ ꯍꯥꯏꯕꯅꯣ ꯀꯩ ꯍꯥꯏꯕꯅꯣ sada kuire chicken ꯆꯥꯅꯤꯡꯉꯤꯔꯣ ꯉꯁꯤꯁꯦ ꯅꯣꯡꯁꯨ ꯆꯨꯏ ꯗꯤꯟꯗꯥꯁꯨ ꯐꯩꯌꯦꯕꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯗꯥꯅ ꯆꯤꯛꯀꯟ ꯆꯥꯁꯦ ꯉꯁꯤ ꯆꯤꯛꯀꯟ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯗꯥꯛꯁꯦ ꯌꯦꯡꯕꯤꯌꯣ ꯑꯁꯤꯁꯦ ꯃꯥꯅ ꯀꯩꯗꯧꯕꯗ ꯇꯥꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯔꯥꯁꯤ ꯂꯩꯇ꯭ꯔꯣ ꯃꯥꯏ ꯗꯥꯛꯁꯦ ꯁꯤꯒꯤ ꯗꯥꯛꯁꯦ mayam san puru ꯑꯗꯣ ꯃꯥꯅꯅꯦ ꯀꯩꯗꯧꯏ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯟꯗꯣ ꯅꯍꯥꯟ ꯂꯝꯍꯤ ꯂꯥꯏꯅ ꯐꯨꯔꯨꯕꯗꯅꯦ ꯁꯟꯒꯤ ꯎꯌꯨꯡꯗꯨꯅ ꯃꯉꯣꯟꯗ reflection of ꯃꯉꯣꯟꯗ ꯍꯟꯅ ꯊꯥꯔꯛꯑꯒ reflection ꯍꯟꯅ ꯊꯥꯔꯛꯑꯒꯅꯦ ꯈꯪꯕ꯭ꯔꯥ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯋꯥꯔꯛꯑꯝꯕ ꯍꯥꯏꯇꯥꯔꯦ ꯁꯟꯗꯨꯅꯀꯣ ꯁꯟꯗꯨꯅ ꯁꯥ ꯁꯟꯗ ꯐꯨꯕꯤꯒꯅꯨ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯌꯥꯗꯦ ꯑꯩꯒ ꯏꯆꯥꯇꯣꯝꯕꯤꯒꯗꯤ ꯁꯥ ꯁꯟꯗ ꯐꯨꯕꯁꯦ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯗꯤ ꯍꯦꯛ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯐꯨꯗꯩꯌꯦꯕ ꯂꯝꯍꯤ ꯂꯥꯏꯅ ꯑꯗꯨꯗꯨꯒꯤꯅꯤ ꯁꯦ ꯂꯥꯏꯅ ꯋꯥꯔꯛꯏꯅꯤ jam kai naksala kanu un kui ba loi ure ni bema aina sonda kupsan tatani man ai tamik ta skin jigi pura 0 degree ta na pusala ni bema ꯑꯉꯧ ꯉꯧꯔꯁꯦ ꯈꯥꯡ ꯁꯥꯔꯤꯗ ꯑꯩꯈꯣꯏ ꯗꯥꯅ ꯉꯧꯕꯁꯦ ꯉꯧꯕꯤꯔꯅꯤ ꯉꯧꯔꯣꯀꯣ ꯗꯥ injin oi na ngauge how ꯉꯧꯔꯣ ꯏꯟꯖꯤꯟ ꯉꯧꯔꯣ ꯐꯔꯦ ꯗꯥꯅ ꯉꯧꯍꯧꯔꯣ ꯑꯩ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯇꯧꯔꯒꯦꯀꯣ okay my dear ꯗꯥꯅ ꯉꯁꯤ ꯑꯉꯧꯕ ꯉꯁꯤꯒꯤ ꯂꯟꯁꯀꯤ ꯑꯉꯧꯕ ꯀꯩꯀꯥꯁꯦ ꯗꯥꯅ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯐꯤ ꯃꯌꯥꯝꯁꯦ ꯏꯁꯇ꯭ꯔꯤ ꯆꯥꯔꯅꯤ ꯐꯤꯁꯤꯡꯗꯣ ꯁꯤꯗ ꯂꯣꯏ ꯂꯩꯔꯦꯀꯣ ꯐꯃꯨꯡꯒꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏ ꯑꯗꯣ ꯑꯩꯒꯤ ꯆꯥꯏꯕꯁꯤꯁꯨ ꯃꯇꯦꯡ ꯑꯃ ꯎꯠꯂꯛꯀꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯊꯕꯛ ꯁꯨꯅ ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯒꯅꯦ ꯏꯃꯨꯡꯁꯦ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯆꯥꯏꯒꯦ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯉꯤꯗꯨꯅꯤꯅ ꯅꯨꯄꯤ ꯍꯥꯏꯁꯤꯅ ꯃꯥꯏꯒꯤ ꯑꯃ ꯊꯕꯛ ꯑꯣꯟꯍꯟꯈ꯭ꯔꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯂꯣꯏꯁꯤꯟꯕꯤꯅꯕ ꯀꯅꯥ ꯂꯩꯒꯦ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯏꯆꯥꯇꯣꯝꯕꯤꯒ ꯑꯩꯒ ꯅꯨꯄꯤ ꯑꯅꯤ ꯂꯩꯖꯩ ꯍꯥꯏꯕꯗꯨꯉꯥꯏ ꯏꯆꯥꯊꯣꯏꯕꯤꯗꯤ ꯑꯗꯣ ꯅꯨꯄꯤ ꯑꯅꯤ ꯂꯩꯖꯩ ꯍꯥꯏꯕꯗꯨꯉꯥꯏ ꯏꯆꯥꯊꯣꯏꯕꯤꯅꯗꯤ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯅꯤꯅ ꯃꯥꯗꯤ ꯀꯔꯤꯝ ꯍꯥꯏꯗꯤ ꯑꯗꯨ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯃꯣꯏ ꯇꯝꯕꯅꯤꯅ ꯃꯣꯏꯗ ꯌꯥꯝꯅ ꯑꯩꯅꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯊꯕꯛ ꯊꯧꯗꯥꯕ ꯈꯣꯠꯇꯥꯕ ꯇꯧꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯇꯣꯝꯇꯅ ꯂꯣꯏ ꯍꯣꯠꯅꯕꯅꯤ ꯑꯗꯒꯤ ꯗꯥꯁꯨ ꯗꯥꯒꯤ ꯊꯣꯛꯄ ꯃꯥꯁꯨ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯄꯩꯁꯥꯗꯣ ꯇꯥꯅꯕꯒꯤ ꯍꯣꯠꯅꯕꯅꯤ나 ꯃꯥꯁꯨ ꯑꯩꯒꯤ ꯃꯇꯦꯡꯗꯣ ꯑꯗꯨꯝ ꯌꯥꯝ ꯄꯥꯡꯕ ꯉꯝꯗꯦ ꯑꯗꯨꯃꯛꯄꯨ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯅꯪ ꯐꯤꯗꯣ ꯄꯤꯅꯕꯒꯤ ꯀꯟꯅ ꯇꯧꯔꯤꯕꯅꯤꯅ ꯅꯪ ꯍꯣꯠꯅꯔꯣ ꯐꯤꯗꯣ ꯍꯣꯠꯅꯔꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯩ ꯑꯗꯨꯝ ꯉꯧꯕꯒꯁꯦ ꯉꯧꯕꯤꯔꯛꯑꯒꯦ ꯍꯥꯏꯅ ꯑꯗꯣ ꯍꯋꯥꯏ ꯊꯣꯡꯒꯦ ꯇꯧꯕꯁꯨ ꯍꯋꯥꯏ ꯃꯁꯨꯔꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯣ ꯑꯗꯩ ꯑꯗꯨꯝ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯅꯀꯣ ꯅꯣꯡꯁꯨ ꯆꯨꯕꯅꯤꯅ ꯉꯥꯕꯨꯗꯤ ꯂꯩꯀꯣ ꯉꯥ ꯑꯗꯣ ꯃꯅꯨꯡꯒ ꯂꯩꯌꯦꯕ ꯊꯣꯡꯅ ꯆꯥꯔꯦ ꯍꯩꯖꯥꯡꯗꯣ ꯃꯄꯨꯡ ꯐꯥꯔꯔꯣꯏꯗꯕ ꯑꯗꯨꯗꯨꯒꯤ ꯆꯝꯊꯣꯡ ꯇꯧꯔꯦ ꯗꯤꯟꯗꯥꯁꯤꯒ ꯆꯥꯟꯅꯔꯔꯣꯏꯗꯕ ꯑꯗꯨꯗꯨꯒꯤ ꯉꯧꯊꯣꯡ ꯑꯣꯏꯅ ꯆꯥꯔꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯧꯊꯣꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯐꯤꯁꯤꯡꯗꯨꯗꯤ ꯑꯩ ꯑꯆꯥꯏꯕ ꯐꯤꯔꯣꯟ ꯑꯇꯩꯁꯤꯡꯁꯨ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯐꯃꯨꯡꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯊꯥꯗꯣꯛꯑꯕꯅꯦꯕ ꯊꯥꯔꯒ ꯑꯃꯨꯛ ꯑꯗꯩ ꯑꯃꯨꯛꯁꯤ ꯄꯨꯡꯆꯥꯏ ꯆꯥꯏꯗꯅꯀꯣ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯁꯦ ꯑꯩꯒꯤ ꯐꯤ ꯇꯨꯕꯒꯤ ꯐꯤ ꯃꯀꯨꯞ ꯃꯔꯥꯡ ꯀꯔꯤ ꯀꯔꯤ ꯃꯌꯥꯝ ꯇꯥꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯦꯀꯣ ꯑꯗꯒꯤꯗꯤ ꯑꯁꯤꯒꯤ ꯐꯃꯨꯡꯁꯤꯁꯨ ꯁꯦ ꯉꯁꯤꯗꯤ ꯁꯤ ꯅꯥꯟꯅ ꯊꯥꯕꯒ ꯁꯪꯖꯗ꯭ꯔꯦ ꯑꯗꯨꯝ ꯊꯥꯕ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯄꯨꯡꯆꯥꯏ ꯆꯀꯥꯏꯅ ꯂꯩꯔꯦꯕ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯁꯜꯂꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯕ꯭ꯂꯥꯎꯁꯇꯨꯁꯨ ꯏꯁꯇ꯭ꯔꯤ ꯆꯥꯔꯒꯀꯣ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯑꯗꯨꯒ ꯇꯦꯕꯜꯁꯤꯒ ꯂꯣꯡꯍꯜꯂꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯁꯨ ꯌꯦꯡꯉꯨ ꯑꯩ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯍꯧꯅ ꯑꯩꯁꯦ ꯌꯥꯝ ꯀꯟꯅ ꯊꯕꯛꯁꯦ ꯍꯣꯠꯅꯕꯗ ꯂꯣꯏꯅꯕ ꯍꯣꯠꯅꯕꯗ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯄꯤꯕ ꯅꯪꯅꯕ ꯍꯥꯏꯅ ꯍꯣꯠꯅꯕꯗ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯣ ꯕ꯭ꯂꯥꯎꯁꯁꯤꯡꯁꯦ ꯑꯩ ꯏꯁꯇ꯭ꯔꯤ ꯆꯥꯔꯒ ꯕ꯭ꯂꯥꯎꯁꯁꯤꯡꯁꯦ ꯁꯤꯒ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯏꯁꯇ꯭ꯔꯤ ꯆꯥꯔꯒ ꯐꯖꯅ ꯌꯦꯡꯍꯜꯂꯛꯑꯒꯦ
ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯟꯆꯁꯤꯒ ꯂꯩꯔꯦ ꯂꯥꯏꯔꯕꯒꯤ ꯌꯦꯟꯁꯥꯡ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤꯁꯦ ꯉꯁꯤꯒꯤ ꯑꯗꯨꯝ ꯀꯨꯂꯥꯏꯅꯕ ꯉꯁꯤꯒꯤ ꯆꯥꯁꯤꯟꯗ꯭ꯔꯕꯅꯤ ꯈꯣꯏꯗꯥꯒꯤꯁꯤꯒ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯉꯧꯕ ꯂꯩꯔꯦ ꯁꯤꯒ ꯑꯩꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯔꯦ ꯆꯥꯁꯤꯟꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯟꯆꯁꯤꯒ ꯂꯩꯔꯦ ꯈꯣꯏꯗꯥ ꯆꯥꯕ ꯍꯧꯈꯤꯗꯧꯔꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯕ꯭ꯔꯣ ꯇꯥꯃꯣ ꯁꯥꯏꯌꯦ ꯑꯗꯨꯒ ꯍꯥꯏꯔꯛꯀꯦ ꯆꯤꯟꯗ ꯍꯨꯞꯄꯒ ꯂꯩꯁꯤꯅ ꯊꯦꯡꯗ꯭ꯔꯦ ꯃꯍꯥꯎ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯀꯥꯏ ꯌꯧꯔꯒ ꯈꯔ ꯃꯍꯥꯎ ꯈꯪꯗꯣꯏꯅꯣ ꯂꯩꯁꯤꯅ ꯊꯦꯡꯉꯒ ꯑꯣꯠꯂꯒ ꯈꯪꯗꯣꯏꯅꯤ ꯉꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯍꯥꯎꯕ꯭ꯔꯥ ꯍꯪꯕ ꯈꯪꯉꯕꯣ ꯍꯧꯖꯤꯛ ꯃꯍꯥꯎ ꯈꯪꯉꯕꯣ ꯊꯨꯝ ꯈꯤꯇꯪ ꯆꯝꯇꯛ ꯇꯥꯏ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯇꯧꯕꯅꯤꯗꯅ ꯃꯌꯥꯝ ꯑꯩꯁꯨ ꯆꯥꯕ ꯍꯧꯔꯒꯦ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯅ ꯈꯨꯠꯂꯥꯏꯁꯜꯂꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯉꯁꯤ ꯊꯕꯛꯇꯣ ꯈꯔ ꯀꯟꯕꯒ ꯑꯗꯩꯗꯤ ꯑꯩꯅ ꯉꯁꯤ ꯊꯣꯡ ꯊꯥꯛꯄꯗ ꯇꯧꯗ꯭ꯔꯦ ꯗꯥꯅ ꯁꯨꯝ ꯉꯁꯤꯒꯤ ꯅꯣꯡꯃꯒꯤ ꯇꯧꯔꯕꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯏꯅ ꯇꯧꯁꯜꯂꯦ ꯑꯩꯅ ꯊꯣꯡꯉꯗꯤ ꯈꯔ ꯃꯊꯦꯜ ꯃꯀꯣꯏ ꯇꯧꯒꯗꯕ ꯑꯩꯁꯨ ꯁꯪꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯗ ꯆꯥꯔꯒꯦꯀꯣ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯑꯩꯅ ꯂꯣꯇꯥ ꯆꯥꯝꯃꯤꯁꯦ ꯑꯩꯈꯣꯏ ꯏꯅꯝꯃꯗ ꯍꯥꯞꯅꯕꯒꯤ ꯂꯣꯇꯥꯁꯦ ꯆꯥꯝꯃꯤꯅꯦꯕꯀꯣ ꯍꯦꯛꯎꯔꯦ ꯂꯣꯇꯥꯁꯦ ꯍꯦꯛꯄ ꯂꯣꯏꯔꯒ ꯑꯗꯒꯤ ꯆꯥꯝꯃꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒ ꯑꯅꯥꯟꯕ ꯈꯔꯁꯨ ꯑꯩꯅ ꯍꯥꯞꯅꯤꯡꯕ ꯖꯨꯝꯒꯤꯅꯤꯅꯅꯦ ꯑꯗꯨꯒ ꯑꯅꯥꯟꯕꯁꯤꯁꯨ ꯈꯔ ꯑꯩꯅ ꯄꯔꯞ ꯄꯔꯞ ꯇꯧꯅ ꯃꯜꯂꯦ ꯑꯗꯨꯒ ꯁꯧꯒ꯭ꯔꯤ ꯈꯔꯅꯦ ꯑꯅꯥꯟꯕꯅꯦ ꯑꯗꯨꯒ ꯂꯣꯇꯥꯅꯦ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯒꯤ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒ ꯑꯩꯈꯣꯏ ꯗꯥꯅ ꯀꯣꯝꯄ꯭ꯔꯦꯛꯁꯨ ꯏꯅꯝꯃꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯒ ꯀꯣꯝꯄ꯭ꯔꯦꯛꯁꯨ ꯈꯥꯛ ꯌꯥꯝꯅ ꯍꯥꯞꯄꯦꯕꯀꯣ ꯃꯔꯥ ꯌꯥꯎꯅ ꯍꯥꯞꯄꯦ ꯃꯔꯥꯁꯦ ꯌꯥꯎꯅ ꯍꯥꯞꯄꯤꯔꯗꯤ ꯃꯥ ꯑꯗꯨꯝ ꯀꯨꯏꯅ ꯆꯥꯕ ꯖꯥꯠꯅꯦꯕ ꯏꯁꯤꯡꯗ ꯇꯤꯡꯁꯟꯅ ꯊꯝꯃꯒꯅꯦ ꯑꯗꯨꯗꯨꯒꯤ ꯃꯔꯥ ꯌꯥꯎꯅ ꯍꯥꯞꯄꯦ ꯗꯥꯅ ꯀꯩꯅꯣꯗ ꯀꯦꯔꯤ ꯕꯦꯒꯇ ꯍꯥꯞꯅ ꯈꯣꯠꯅ ꯄꯨꯟꯗꯅ ꯈꯣꯠꯇꯅ ꯇꯧꯗꯅ ꯗꯥ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣ ꯇꯧꯃꯤꯟꯅꯔꯦ ꯃꯌꯥꯝ ꯁꯤꯒꯅꯦ ꯁꯤꯒꯤ ꯀꯦꯔꯤ ꯕꯦꯒꯁꯤꯒ ꯑꯩꯅ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯐꯤꯁꯤꯡꯗꯣ ꯁꯤꯒ ꯑꯩꯅ ꯄꯦꯛꯀꯤꯡ ꯇꯧꯁꯜꯂꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯄ꯭ꯂꯔꯅꯁꯨ ꯅꯞꯁꯜꯂꯦꯕ ꯐꯤꯔꯣꯟ ꯑꯃ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗꯅꯦ ꯍꯩꯗꯣꯛꯇꯅꯕꯒꯤ ꯍꯥꯏꯅꯅꯦ ꯑꯗꯣ ꯁꯤꯒ ꯃꯥꯒꯤ ꯐꯤꯗꯣ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯗꯥ ꯍꯧꯖꯤꯛ ꯆꯠꯇꯣꯔꯦ ꯊꯤꯟꯕ ꯆꯠꯇꯣꯔꯦꯕꯀꯣ ꯄꯣꯠ ꯆꯩ ꯑꯁꯤꯗꯅ ꯀꯩꯅꯣ ꯂꯩꯔꯦ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯣꯝꯄ꯭ꯂꯦꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯀꯨꯇꯣꯟꯍꯣꯏꯗ ꯄꯤꯔꯝꯗꯣꯏꯅꯦꯕ ꯐꯖꯅ ꯍꯥꯞꯆꯜꯂꯨꯗ ꯑꯁꯤꯒꯅ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯐꯤ ꯁꯤ ꯈꯛꯇꯅꯤꯗ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯄꯤꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯍꯧꯖꯤꯛ ꯊꯤꯟꯕ ꯆꯠꯈ꯭ꯔꯦ ꯑꯝꯇ ꯌꯦꯡꯉꯝꯃꯨꯅꯦ ꯃꯌꯥꯝ ꯗꯥꯁꯨ ꯆꯠꯈ꯭ꯔꯦ ꯏꯅꯝꯃꯒꯤ ꯄꯣꯠ ꯊꯤꯟꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯆꯠꯈ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯁꯤꯒ ꯑꯩꯅꯅꯦ ꯃꯥꯏꯁꯦ ꯃꯦꯀꯞꯈꯔ ꯇꯧꯔꯦꯕꯀꯣ ꯃꯦꯀꯞ ꯇꯧꯔꯤꯁꯤꯅ ꯑꯩꯗꯤ ꯄ꯭ꯔꯦꯛꯇꯤꯁꯇꯣ ꯌꯨꯝꯗ ꯈꯔ ꯇꯧꯗꯕ ꯌꯥꯗꯦꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯦ ꯋꯥꯕꯒ ꯂꯩꯇꯦꯀꯣ ꯊꯕꯛ ꯃꯌꯥꯝ ꯁꯨꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯄꯣꯊꯥꯗꯉꯩꯒꯤ ꯑꯩꯁꯤ ꯑꯃꯨꯛ ꯍꯣꯠꯅꯔꯒ ꯂꯩꯔꯤꯅꯦꯕ ꯑꯁꯤꯕꯨ ꯄ꯭ꯔꯦꯛꯇꯤꯁꯁꯤꯁꯨ ꯈꯔ ꯇꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯀꯥꯎꯊꯣꯔꯛꯇꯣꯏꯕ ꯑꯗꯨꯗꯨꯒꯤ ꯃꯤꯠꯀꯁꯦ ꯌꯦꯡꯍꯜꯂꯤꯅꯦ ꯃꯌꯥꯝꯗ ꯑꯗꯒꯤ ꯂꯤꯞꯁꯇꯤꯛꯀꯁꯦ ꯌꯦꯡꯍꯜꯂꯤꯅꯤ ꯀꯃꯥꯏꯅ ꯊꯥꯏꯅꯣ ꯈꯣꯠꯂꯤꯅꯣ ꯀꯥꯏꯅ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯏꯁꯤꯗꯤ ꯌꯥꯝ ꯆꯝꯅ ꯇꯧꯕꯅꯦꯕ ꯃꯥꯏꯁꯤꯗꯤ ꯑꯩ ꯐꯥꯎꯟꯗꯦꯁꯟꯒ ꯇꯩꯗꯦꯕꯀꯣ ꯑꯗꯨꯝ ꯈꯥꯂꯤ ꯄꯤꯁꯨꯝ ꯌꯦꯛꯄꯁꯤꯒ ꯑꯗꯒꯤ ꯃꯤꯠꯀꯤ ꯃꯦꯀꯞꯁꯤꯒ ꯑꯁꯤꯁꯦ ꯇꯝꯁꯤꯜꯂꯤꯅꯦꯕꯀꯣ ꯍꯣꯏ ꯋꯥꯕ꯭ꯔꯣ ꯃꯥꯛ ꯇꯧꯁꯟ ꯌꯥꯗ꯭ꯔꯣ ꯑꯃ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯑꯦ ꯉꯁꯥꯏꯒꯤꯕꯨ ꯃꯨꯟꯅꯒꯁꯤ ꯎꯗꯦꯅꯦ
ꯑꯝꯇꯒꯤꯅꯦ ꯑꯣ ꯅꯪ ꯉꯁꯥꯏ ꯔꯤꯜ ꯀꯥꯞꯄꯤꯔꯣ ꯀꯥꯞꯇꯦꯗ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯃꯦꯀꯞꯅꯦ ꯅꯪ ꯀꯩꯅꯣꯗꯁꯨ ꯂꯩꯗ ꯃꯦꯀꯞꯇꯣ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯇꯝꯁꯜꯂꯝꯃꯤꯅꯤꯗ ꯑꯗꯨꯃꯥꯏꯅ ꯃꯦꯀꯞ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯇꯝꯃꯤꯕꯅꯤꯅ ꯍꯩꯅꯕ ꯍꯥꯏꯅ ꯇꯝꯃꯤꯕꯅꯤꯅ ꯍꯩꯅꯕ ꯍꯣꯠꯅꯗꯕ ꯌꯥꯕ꯭ꯔꯣ ꯑꯝꯇꯒꯤꯅꯦ ꯊꯥꯏꯅꯒꯤ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯒꯤ ꯄꯦꯄꯔ ꯑꯃꯗ ꯃꯀꯔ ꯍꯥꯏꯅ ꯀꯩꯅꯣꯝꯒ ꯆꯠꯂꯨꯔ ꯃꯀꯔꯗꯣ ꯃꯥꯜꯂꯤ ꯇꯧꯅꯤꯡꯉꯣ ꯅꯪꯁꯦ ꯑꯩꯅ ꯉꯁꯥꯏꯗꯤ ꯂꯣꯜꯂꯒꯅꯤ ꯅꯪꯅ ꯀꯦꯃꯦꯔꯥ ꯍꯥꯞꯆꯟꯗꯅ ꯑꯩꯉꯣꯟꯗ ꯃꯀꯔ ꯍꯥꯏꯅ ꯍꯥꯏ ꯇꯥꯕ ꯅꯪꯗꯤ ꯀꯦꯞꯆꯔꯥꯁꯨ ꯅꯪꯉꯔꯣꯏꯅ ꯑꯇꯣꯞꯄ ꯃꯌꯥꯝꯗ ꯍꯜꯂꯛꯑꯦ ꯍꯜꯂꯛꯑꯒꯅꯤ ꯗꯥꯅ ꯈꯣꯠꯆꯨꯝꯒꯤ ꯈꯣꯠꯆꯣ ꯈꯔ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔ ꯑꯣꯏꯜ ꯑꯗꯩꯗꯤ ꯔꯤꯐꯥꯏꯟ ꯑꯗꯩꯗꯤ ꯑꯇꯥ ꯆꯅꯥ ꯃꯣꯁꯣꯔꯤ ꯑꯗꯩꯗꯤ ꯌꯦꯔꯨꯝ ꯄ꯭ꯂꯦꯠ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯗꯥꯅ ꯂꯧꯔꯛꯑꯦ ꯑꯗꯣ ꯉꯥꯁꯨ ꯂꯧꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯇꯥꯁꯤꯗꯤ ꯌꯨꯝꯗ ꯂꯩꯇꯕ ꯌꯥꯗꯦ ꯍꯧꯖꯤꯛꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯕꯅꯤꯅ ꯆꯥꯛ ꯅꯠꯇ꯭ꯔꯒ ꯑꯇꯥ ꯇꯟꯁꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥꯗ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯗꯥꯅ ꯈꯣꯠꯆꯣ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯉꯥꯁꯨ ꯂꯧꯔꯛꯑꯦ ꯉꯥꯁꯤ ꯁꯥꯔꯦꯡꯅꯦꯕꯀோ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯃꯨꯛꯕꯥꯡ ꯁꯥꯔꯦꯡꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯁꯥꯔꯦꯡ ꯉꯥꯇꯣꯏ ꯆꯥꯕꯤꯔꯛꯑꯣ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯌꯥꯝ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯗꯨꯒꯤꯁꯨ ꯗꯥꯅ ꯁꯥꯔꯦꯡꯁꯦ ꯃꯇꯥ ꯆꯥꯅ ꯐꯪꯅꯅ ꯂꯧꯔꯛꯅ ꯑꯗꯣ ꯗꯥ ꯅꯉꯣꯟꯗ ꯃꯨꯛꯕꯥꯡꯁꯨ ꯇꯧꯊꯣꯛꯑꯁꯤ ꯁꯥꯔꯦꯡꯁꯨ ꯆꯥꯗꯕ ꯀꯨꯏꯔꯦꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯩꯁꯨ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒ ꯊꯝꯃꯦꯕꯀꯣ ꯗꯥꯅ ꯇꯥꯎꯗꯣꯏꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯁꯥꯔꯦꯡ ꯇꯥꯎꯕꯁꯦ ꯉꯝꯗꯦꯕ ꯑꯃꯨꯛꯈꯛ ꯁꯥꯔꯦꯡ ꯇꯥꯎꯕꯗ ꯑꯩ ꯌꯥꯝ ꯊꯤꯅ ꯃꯥꯏꯗ ꯊꯥꯎꯗꯣ ꯆꯣꯡꯗꯅ ꯑꯩ ꯁꯣꯛꯈꯤꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯥꯔꯦꯡ ꯇꯥꯎꯕꯁꯦ ꯁꯥꯔꯦꯡꯁꯦ ꯂꯧꯁꯨ ꯂꯧꯕꯤꯔꯛꯀꯅꯨ ꯑꯩ ꯆꯥꯖꯔꯣꯏ ꯍꯥꯏꯅꯀꯣ ꯑꯗꯣ ꯊꯑꯣꯏꯅꯁꯨ ꯄꯥꯝꯗꯦ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯥꯔꯦꯡꯁꯦ ꯅꯍꯥꯟꯉꯩꯒꯤ ꯗꯥꯗ ꯂꯧꯔꯛꯀꯅꯣ ꯍꯥꯏꯅ ꯂꯧꯍꯜꯂꯛꯇꯦꯕꯀꯣ ꯑꯗꯣ ꯗꯥꯅ ꯃꯌꯥꯝꯒꯤ ꯃꯨꯛꯕꯥꯡ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁꯇꯣ ꯇꯧꯔꯁꯤ ꯍꯥꯏꯅꯁꯨ ꯂꯧꯔꯛꯑꯦ ꯑꯗꯣ ꯗꯥꯅ ꯀꯟꯅ ꯇꯥꯎꯔꯤꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯁꯥꯔꯦꯡꯒꯤ ꯃꯨꯛꯕꯥꯡꯁꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯗꯦꯂꯤ ꯑꯦꯗꯤꯟ ꯃꯥꯏ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ ꯃꯌꯥꯝ